Lamphel laiba veterinary department ke dog breeding farm mari lenabasingna yengsinbadagi aming khakta ngaire. ISTV gi Manipuri paumiyeng tabiri ba pumnamakpo taramna oksari haujik mapong oiba pau pizari. Mamangi lengaki matamda veterinary and animal husbandry minister oiramba Govindas Konthaujamna yamna kanna hotnaduna miyoi kayada ahongba mamalda nganu macha phanganduna masana masabu thabak pijanabagi pandamda thabak paikhat lamba lamphel pata laiba dog breeding farm asidi maming khakta ngaire. Farm asida lairiba incubation machine sing mathau tawdre amadi nganu macha ama fawba uge habada phangdre hiram sida paudamama. Lomi singde integrated farming to with the pukning thogat laga Lomi singi double income ohenna ba haina kanna lauringai serak asida Manipur government ki veterinary department ki nganu puthokpam oriba nganu masa puthokpam farm asida ngasi nganu ama phawba leiba udre Sahi ni gi mamangda ISTV News na Department asimak na nganu masa marang kaina puthoktuna lamdam masigi lomi singda thadabagi pau miyam da paudam jakhi ngasi amuk akoina laaga yengsanjaba matamdadi hairiba farm asida nganu masa dilairana mapi ama phawba uba phangdri akoina hojek phangba pawda farm asigi nganu masa konanaba machine thamliba sang asigi floor asi mamang sahida thangna thanna ahumlak ising chawkhibana maram oiraga namthakibadagi ngasi fawba sembidabana machine asi sijinaba yadabadagi salaidana leirakpani haibagi paw ma phange Hairiba nganu marum confirm sang asi satkiba May June thada semjin binanaba haiduna higher authority singda proposal thangat khrabasu ngasi fawbudi semjin dana leiri matamdugi veterinary and animal husbandry minister Govindas Konthaujamna farm asidagi puthorakpa nganu macha sing lamdam asigi naha oriba youth sing amadi lomi singda ataba mamanda piduna makhoigi senthok lambi hengatlanba state asigi economy da achauba ohongama la hanba ngamgani haibagi wafam kaya fongdokhi 700 mugodmaina leiba masam masingsiga yawraga aduna makoi si sahi ani khudingi akoi parents singadawne parents si sindragadi magi fertility rate si hantarakane bagi admaina leiba adu masasu solakadawa loma pung pharaba nini mapung pharaba yen masa nganu masa singase akoi farmer singda young entrepreneur singda akoi piba ngamnaba department na kanna akoi honajagani Loinana mafam asida leiramba nganu sing marum kokpagi matam loisalakpadagi mamang sahigi March ta yonthokre adubu hojik sahi ama helakla phawda farm asida thabak amata paikhatabagi mami edudi ekoina ingan ngana uba phange paudamjari barina nongmaithem ISTV News Lamphel Pat Kumalampak Sports Complex manungda laiba toilet complex ka hena motle state asigi mingcha thiningai oire hana ISTV News na pau sandokraba matungda Sports Complex asibo yangsinbagi thawdang lauriba Youth Affairs and Sports Director Armstrong Pamena sizinaba yadraba toilet sing asi loktoklagani hana sengdorakre wafam asi handakta director ga unakhiba amada phangdorakhibani ISTV News na sandokiba pau aduna yaspo mai panghale haibaga loinana Sports Complex asi lubananba complex ama ohenaba thabak paikhatlagani hainasu director na phongdorakle hafta ani gi mamangda ISTV na Kumanlampak Sports Complex maramda khra highlight to bi kibdo Sports Complex chawkhanabigi dumakta fajana cover to bibse yam harawi ngondasu awakening haibtare to be careful always on vigil haibigi aikoi ngondasu para amadi taksimale isamak aikoi kramot le sengna haibda aikoi da angang sing da civic sense haibse khra wadli aikoi kramaina how to clean up ai khalle toilet amani koi unusable condition haibले yes we feel sorry for that adu aikoi thuna dismantle torani
Sports complex asi Manipur pangthokiba National Games sanakibadagi semjindana lakiba du nauna semjinbagi thabak sathari tha ani ahumgi manungda ahongba kaya uragani haina Armstrong na makhatana phongdorakle. After National Games, repairing subtau tawdabdo hojikti repairing fazana tawbire aduga aikoigi practice ground ani susu kuina aikoi repairing tawdraga leibani adu in the next 1-2 weeks we will be able to give you practice ground phoba aikoi world standard natrasu one of the best field haibatare practice ground football field adusu aikoi ready oirani adu archery ground dasu hojik ground leveling kanna tawri 3-4 months back the asi ekoigi solar lighting se chatpa amasu leitrabni ekoina check tawbada more than 80 solar lamp posts di leiba adubu light thoktraba maybe 1 or 2 chataba yai adubu I can proudly say that ekoigi solar lighting facility se hujikti ekoi battery asi besing se loin ma replace tore and all the solar street lamps are working perfectly. Complex asida pamdaba thodok singdaki ngakthoknaba police outpost ama hangdoknaba mari leinaba singda taksinkhre CCTV camera kuntrani thoi khinduna monitor tawbagi thabaksu chathari haina makhatarakle. CCTV camera se ekoi wire pan laga toba khaktni adubo this year ekoi campus se chauman banina wire gi CCTV camera hawdi wire khakta paisa lakh chalani adudi ekoi technology anova introduce tawdredi yadre haina wireless CCTV camera ekoi campus manungda 32 spot jaga da ekoi panli and this facility has a recording facilities for 2 weeks. Ekoigi infrastructure facilities sing se toina mina thukaini ngai huran ba sing na kri lak padi ekoi hujikti CCTV camera se 15 to 20 days ki recording memory lei. Yausang manungda nahasingna mayai kaba jinjak sizinaduna ngausinnabadagi thingnaba amadi masamau phaba khunai ama ohenaba pandamda KSA na paringnai na chatharakpa kanglai mega sports festival gi mangoinena cycle rally ama kanglagi nongsup thangba hojangdagi lamthakre cycle rally asigamari lenena KSA gi president and chatana rally lamthariba asi KSA gi nipan suba kanglai mega sports festival hena miyam da khanganaba pandamda sinbani phongdokki. Nipan Suba Kanglai Mega Sport Festival Gamari Lainana Kanglai Park Student Association case and Pangtuk Sariba Cycle Relay si Nipan Suba Kanglai Mega Sport Festival asibo promote toba kungkudimangna focus piduna Kanglai Mega Sport Festival asibo mupung phan binabana nolukchari. Tha sigi kunma thoidagi Manipur gi mafam kayada paksana pangthokadoriba sports festival ga mari lenana ngasi usekon nongsup jila parisat ki manungda laiba club amadi anai lup singda sports material amadi financial help yanthokre Nehru Yuba Kendra Imphal iska khusamnaduna sel amasung polam yanthokpagi thoramadu singjamai khetri lekai da pangthokki. Citizens Club Soibam Lekai Imphal na Zatharakpa Annual Sports Meet ki Nipumapan Suba edition nga mari lenana ngasidagi club asina konba mafam singda pana mari thokna khaidoktuna lubanan ba tanabagi MLS Trophy 2019 hogdokre lubanan ba tanabagi thoramasi Nipumapal Suba Annual Sports Festival ga mari lenana pangthokpani haina club ki General Secretary na phongdorakle. अखोगी स्पोर्ट्स एनुअल स्पोर्ट्स फेस्टिवल की कर्टेन रेजर इवेंट होइना कोइना पांथोक जरिबा इंटरपना कोइ लुनान बगी कंपटीशन असे ngasi पांथोक जबने अदुगा तांग कुनमाथोइ दा होगदोरिबा अखोगी याउसिंग स्पोर्ट्स सिगी अखोगी MLS ट्रॉफी 2019 नेना अखोने रनिंग ट्रॉफी अमा थमजरी मसीगी टाइटल की मिंगदा अखोगी टाइटल से होइना तौरजरगा अखोगी ngasi लुनान बगी कंपटीशन तौजबने Thasigi tangtara manganda sanjentong officer colony gi Kanglapat ki ising phattaba natraga hu thadaramba yai haba chingnaba leibedagi pat asida leiriba nga sing siduna tawkhala haba pau ISTV news na sandokhraba matungda Manipur Pollution Control Board na thijinduna yengbada ising ka hena phattaba thengnare hairi board asigi chairman L Radha Kisorna media da yawrakpa pawgi matung inna ising changyeng tawbada permissible level gi yamna makhada leiduna miyobigi hakchang ka hena sokningai oiramba thengnare masina maram oiduna pat asigi ising Phana Thamnaba Manipur Police Department ka khosamnaduna sengdokpagi thabak satharagani miyoi kharanasu chana thaknariba ising asi sengna thamnaba hotnabada stakeholder khudingmakna mateng pangbiyu haiki ising ase tasengna sinna useless magi permissible level gi wang badal era me ising ase gi legada percentage normal percentage 8% legada 2.5% hajik lere adu 6% da danger oire sinna ba yadre
declaration tore but masi 2.5 le rabani na koi completely useless difang tore madu koi chalaga yenge ngasi se koi mafam masda leriba condition si yanga koi masi ki manung da leriba tariba amot pa masda leriba charang masda leriba phatabu mayam singa singa si cleaning toraga kari to wi age have step lo loina na koi bagi quarter sing dagi thadar liba waste mayam ma say koi ki toilet ki waste no adoga kitchen ki waste no nalagi wasting asi masida thadabagi mong lerame masi inquiry ma toroga proper inquiry ma toroga masi permanent solution ma koi porakna ba Manipur State Pollution Control Board na mari leraba department singa ai koi athu bada report ma semjaragani Lagliba Lok Sabha Mikhalga Mari Lenana Miyamgi Oiba Mifama Mangasi Thangmoiban Hizam Lekai Leba BJP Manipur Pradesh ki Vice President Zotin Waikhong Yumda Pangthokre Thangmoiban BJP Mandal Nasinduna Pangthoki Bathoramadugo Mari Lenana Sangit Natya Academy Awardee Oinam Ongbi Dhoni Samata Sahitya National Academy Awardee Ahibam Pameli PhD degree Fanglakrabi Zirani Bala Amade Imphal Dagi Delhi Fauba Kartongduna Nupi Angang da Chathaba Miot Minegi Matangda Pausel Puduna Chatkibe Gerin da loitong bambu pukning thogatuna okhe ngasigi thoromaduda Manipur Pollution Control Board ki Chairman L Radha Kishore Manipur State Planning Board ki Deputy Chairman S Rajan BJP Manipur Pradesh ki Vice President K S Loken S Premananda Jotin Waikhom amadi BJP ki hanagi President S S Satikumar na chingmana thoibe mithunglen sing oina saruk yakhe Tharungamani Lenana Manipur State Planning Board ki Deputy Chairman S Rajena Prime Minister Narendra Modi na lusingba BJP ki lengak Bharat lakpadagi ngasidi micham miyam gi oiba yaifa thorang kaya paikhatpadagi miyam na haktheng na kanabasing phangle BJP na lusingba lengak ta miyam na mapung fa na thajaba leibana Bharat amadi Manipurda Congress lengak amu hana laklaroi haikhe Thorom aduda Chief Guest oina saruk yakiba Manipur Pollution Control Board ki Chairman MLA L Radha Kishore lakadoriba Lok Sabha gi election asi Congress amadi BJP gi oiba election ma oigani sahi lisang sitna Congress na miyam da minam duna lakpana ngasidi makhoi gi matam loikre ching amadi tam khaina toramba sasan na Congress ngasidi marai chaithare Anauba BJP gi lengak na ching amadi tamgi miyam gi yaifana ba thabak thorom sing sahi ani asida mapung fana tawbangam le haikhi government ni isu sini sadai no kaya sigase masih parliament ko puthok ko masih short ko mana bagi masih release ko mana bagi masih ai ko ikatan ko mana bagi APS kan mana masih Manipur ki bhai ki jata ho Bharat ki bhai ki jata ho lekin bagi APS lae Iramdam Khorzai Apun Ballo Hianglam Gobgai gi Makhada Maibam Nabagi Sorna Iba Larik Ahom Ngasi All Assembly Rota Laiba Manipur Hindi Parisat ki hold Fongkre Ngasi ki Larik Phongbagi Thoromaduda Manipur Sahitya Parisat Imphal gi Hanigi President Professor N Tombe Iramdam Khorzai Apun Balup ki Vice President Samjit Sabam Tolchau Sahitya Academy Awardee Professor Dr. Jodachandra Sonasamamadi Manipuri Language Advisory Board ki Convener Nongthombam Kiran Kumar na Singmana Athoibe Mithunglen Sing Oina Saruk Yakhi Tharongba Mari Lenana Anganghal triple personi Anganghal gi saktam ahum amadi ningam haudraba kauba maibam nabagi sorna iba lairik ahum su athoiba mithunglen singna phongki All Manipur Muslim Students Organization AMSO gi Jahi gi thopuna ba member taramapan yauna punna miyoi kuntra humdoi wasak lobagi thorom ama Manipur Press Club ta pangthokre Mohammad Shah Nawaz bu President Zabed Ahmad Amadi Aslam Khan bu Vice President Yunus Ali Kulakpam bu Secretary Amadi Umar Masud bu Finance Secretary oina wasak lauki Organization asigi hanagi thaupuba kaya yauna pangthokpa thoromaduda hanagi Secretary Salima Zatna Manipur gi issue singda atar organization singa chatminabaga loinana community asisu phagatnaba hotnagani haikhi President oina khallaba Muhammad Shah Nawaz na University da Muslim singi reservation thamnana ba hotnagani Manipur gi issue singda mahairoi lup sing amadi civil society organization ga punna chatminana ba hotnagani haikhi All Manipur Christian Organization na Mikhal Mong Sumna Taunaba campaign haure haina phongdok liba asi campaign for free and fair election committee Manipur na taramna oi haire hauzik marak thatna ten ba break amatang laujari Chicken 65 Chicken lollipop dry Chicken masala Chicken lollipop masala Maipa Foods
Available at your nearby store. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Maipa Dance Studio and Fitness Gym. Madeline introducing School Students Health Checkup program at school campus. On-site student health checkup, general medical checkup for student, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at your school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline office, Porompa near Jennings Hospital. Goods and Services Tax GST da register tawbiraba taxpayer khuding makna matam chana GSTR 3B monthly return file tawbi February thagi GSTR 3B return file tawbagi aroiba numiti lakliba March kitang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbi Kanganjariba Department of Taxes Government of Manipur Northeast Ahanbo in the National Housing Bank wholly owned by RBI license Pankraba Ministry of Finance Department Financial Services Government of Indiana Sarfasi Act 2002 ki Makada Financial Institute amo in the Sakankraba Pradhan Mantri Awas Yojana Housing for All Mission ki Makada subsidized loan pi bada mangzil thariba Pathobi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang dukjare miyam financial facilities sing lobi na bading sing jare Pathobi Housing Finance Company Limited and its subsidiary group of companies. The Great Wedding Sale by Mobile Furniture. Break kitungda taramna oksari makhataba pauda lagliba Lok Sabha mikhal gi mangoinana police amadi public ani gi marakta thajanaba lehenabagi wakhalol dangasi kairau litan makhong community hall da mifama ma pangthokre mifama da Imphal East ki SP Jogasan yauna atai police officer kaya su saru yakhi Thangmaiban Kendra Development Organization Takdo Nasinduna Chairau Sing Mathakta Laiba Tingkok Maru Sidaba Lining Thaugi Khubamgi Akoibada Uchara Kaya Thakre Takdo Youth Front ki Kangbuna Sinduna Pangthokiba Uchara Thaba Aduda Front ki President Konsam Koilerna Akoibagi Pivam Kannana Bapandamda Thabak Asi Paikhatpani Makhatana Langol Singchangdasu Uchara Kaya Thakigani Haiki Manipura hogi aying sagi khal kai tharak basiga sida ai khoi gi thangben kendra development committee ki site gi yut ki site gi khajitang orsu menghat pangam gudra haina ngasi ipa ting ki mafum sida hoina ngasi usa thabagi sarom basi ngasi digi haujabani achi makhata na khoi manipur gi mafum atei su hoi makhata na satha jagi gani aduga khoi gi mari lena ba forest department na ngasi gi u cha singa si pibir pusi damta su hoi forest department bu thagachari Hanglap subdivision ki manung sanba Morjang village ki sip la thang haukip ki yumda chatkiba March ki tang mapan gi numidang pung taramathoi makhairom taba matamda sakhang daba singna bomb gi attack chatharamba thawongbo yaning daba phongdok tuna ngarang miyam gi khongsat ama Churachandpur da chatkhre kuki inpi Churachandpur amadi tongan tongan ba kuki gi lariba organization singna punna sinduna chatkiba khongsat adu toiwong round gi hauki khongsat aduna thokdok adu gi matangda Churachandpur gi desi Syamlal Punia da memorandum pisinduna maral laibasing ain yu Bathabak Lokhat Nabataksin K.
Lions Club of Imphal International Association of Lions Club District 322 diga punba chawkhat thaudang lob Yurembam awang laikai ga khusamnaduna nongmagi oiba free health camp ama ngasi pangthokre camp aduda hidak langthak singsu phanganki free medical camp atugi matangda Lions Club of Imphal West ki secretary L Indra Kumar na manung hanjinba mafam kayada lairiba miyamgi layingbada Lions Club na makhatana mateng pangkhigani phongdoki na ek leram basing kharasu detect to ngamna ba sigumba prajada khajitang orsu mateng oiba ngamgadra haidana khanjaraga Lions Club of Imphal West na koigi Lions Club of Imphal ga aduga koigi local club apun ba chawkhat toranglup Yurembam awang laikai ga punna khusam nazarga sigumba ke masi sinjabani masina koi praja singda khajitang kana ba phangagadi koi yamna koina tawjari ba semai yalena khanjagani Luis pada maru iba pau amuk. Lampel dalai ba veterinary department ke duck breeding farm ari lena besingna yangsing da badagi maming khakta ngai re. Hauziki oina di ISTV na pizza ba Manipuri pau matang asidalo sinjari miyang tabi ni papum namakpo amuk kulumjari.